Hello mayam. ꯑꯩꯁꯦ ꯑꯁꯤꯗꯤ ꯑꯐ ꯀꯨꯏꯔ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯇꯧꯖꯔꯤ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯝꯔꯪꯒꯥꯗ ꯅꯤꯅꯦ ꯑꯃꯗꯀꯣ ꯑꯩꯈꯣꯏ ꯐꯤ ꯃꯆꯨ ꯂꯥꯛꯄꯅꯦꯀꯣ. ꯑꯗꯨꯒ ꯆꯠꯆꯔꯤ. ꯑꯩꯈꯣꯏ ꯀꯝꯔꯪꯒꯥꯗꯅꯤ ꯆꯠꯇꯣꯏꯁꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤ. ꯅ ꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯍꯣꯏ ꯄꯣꯂꯥꯄꯨꯜ ꯌꯧꯔꯦ. ꯍꯧꯖꯤꯛ ꯒꯥꯔꯤ ꯀꯥꯈꯠꯂꯅꯤ ꯀꯝꯔꯪꯒꯥꯒꯤ. ꯅ ꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯅ ꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯂꯣꯅ 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 ꯌꯧꯗꯧꯔꯦ ꯍꯧꯖꯤꯛ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯅꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯣꯡꯒꯥꯟꯗꯣ ꯌꯧꯔꯛꯑꯦ. ꯁꯤ ꯅꯤꯅꯦ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨꯅꯤ. ꯁꯤꯁꯦ ꯀꯃꯪꯒꯥ ꯂꯥꯁ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦꯀꯣ. ꯂꯥꯁ ꯔꯦꯜ ꯀ꯭ꯔꯣꯁꯤꯡꯒ ꯂꯥꯜꯂꯒ ꯌꯥꯝꯅ ꯂꯥꯜꯂꯒꯀꯣ ꯂꯥꯁ ꯁ꯭ꯋꯥꯏꯗꯅꯤ ꯂꯩꯔꯤꯁꯦ. ꯁꯤꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯅꯤ. ꯑꯩꯒꯤ ꯉꯁꯤ ꯁꯨꯕꯒꯤ ꯄꯨꯔꯛꯏꯁꯦ ꯑꯁꯤꯒꯤ ꯔꯥꯅꯤꯁꯤꯅꯦꯕꯀꯣ. ꯑꯁꯤꯒꯤ ꯔꯥꯅꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝꯂꯛ ꯏꯜꯂꯦꯕꯀꯣ. ꯍꯥꯏꯗꯤ 3-4ꯔꯛ ꯍꯦꯟꯅ ꯏꯜꯂꯝꯃꯅꯤꯗꯀꯣ. ꯑꯗꯨꯅ ꯑꯩꯅ ꯅꯤꯅꯦꯁꯤꯗ ꯁꯨꯍꯟꯕꯒꯤ ꯆꯅꯥꯡꯁꯨ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯒ ꯐꯖꯅ ꯀꯧꯠꯄ ꯍꯩꯇ꯭ꯔꯦ. ꯆꯅꯥꯡꯁꯨ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯒ ꯃꯆꯨꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯨꯁꯦ ꯏꯜꯂꯕꯅꯤꯅ ꯑꯇꯣꯞꯄ ꯃꯆꯨ ꯌꯥꯔꯗꯤ ꯑꯣꯜꯍꯟꯕꯤꯔꯣ ꯍꯥꯏꯅ. ꯑꯗꯣ ꯃꯆꯨꯁꯦ ꯗꯥꯔꯛ ꯀꯂꯔꯗꯤꯀꯣ ꯃꯌꯥꯝ ꯌꯥꯅꯤ ꯍꯥꯏꯕꯀꯣ. ꯑꯗꯣ ꯂꯥꯏꯠꯇ ꯄꯥꯝꯃꯤꯕ ꯑꯩꯅ. ꯑꯗꯣ ꯌꯦꯡꯉꯅꯤ ꯍꯥꯏ ꯃꯥ ꯁꯨꯔꯒ ꯅꯤꯅꯦꯁꯤꯅꯀꯣ. ꯁꯨꯔꯒ ꯍꯥꯏꯔꯛꯀꯦ ꯌꯥꯏ. ꯁꯨꯔꯒ ꯑꯃꯨꯛꯀꯣ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩ ꯃꯆꯨ ꯑꯣꯜꯂꯤ ꯍꯥꯏꯅ. ꯑꯁꯤꯒꯤ ꯋꯥꯡꯈꯩꯁꯤꯁꯨ ꯅꯤꯅꯦꯁꯤꯅ ꯁꯨꯔꯛꯄꯅꯦꯕꯀꯣ. ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯋꯥꯡꯈꯩꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯁꯒꯣꯜꯁꯦꯜ ꯀꯩꯊꯦꯜꯗꯒꯤꯀꯣ ꯂꯛꯈꯤꯄꯨꯔ ꯁꯒꯣꯜꯁꯦꯜ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯦꯕ. ꯑꯗꯨꯒ 2-3ꯂꯛ ꯏꯟꯅꯔꯀꯥꯟꯗꯀꯣ ꯃꯥꯒꯤ ꯆꯅꯥꯡꯁꯦ ꯋꯥꯠꯂꯛꯑꯀꯥꯟꯗ ꯑꯩ ꯅꯤꯅꯦꯁꯤꯅ ꯁꯨꯕꯒꯤ ꯄꯤꯕꯅꯦꯕ. ꯑꯗꯨꯒ ꯑꯩꯅ ꯃꯆꯨꯁꯦ ꯍꯥꯏꯗꯤ ꯌꯦꯜꯂꯣꯁꯦ ꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯈꯔ ꯑꯋꯥꯎꯕ ꯃꯆꯨꯗ ꯑꯣꯜꯍꯟꯕꯤꯔꯣ ꯍꯥꯏꯅ ꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯅꯤ ꯂꯥꯏꯠ ꯄꯔꯄꯜꯒꯨꯝꯕ ꯌꯥꯅꯤ ꯍꯥꯏꯅ ꯑꯣꯜꯂꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯂꯥꯏꯠ ꯄꯔꯄꯜꯁꯦ ꯑꯣꯜꯂꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯣꯔꯛꯄꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯆꯨꯗ ꯑꯣꯜꯂꯛꯄ ꯍꯥꯏꯗꯤ ꯁꯪꯖꯟꯕ ꯃꯥꯟꯗꯦ. ꯄꯨꯔꯥ ꯑꯅꯧꯕ ꯑꯗꯨꯃꯥꯏꯅꯀꯣ ꯌꯦꯜꯂꯣꯗꯒꯤ ꯑꯣꯟꯊꯣꯛꯄꯒ ꯃꯥꯟꯗꯦ. ꯌꯥꯝ ꯑꯅꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ. ꯌꯥꯝ ꯍꯥꯏꯗꯤ ꯐꯖꯅ ꯌꯥꯝ ナꯟꯅ ꯁꯨꯔꯛꯑꯦ ꯑꯅꯧꯕ ꯑꯗꯨꯃꯥꯏꯅꯀꯣ. ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯜꯁꯨ ꯌꯥꯝ ꯍꯦꯟꯖꯟꯅ ꯂꯧꯗꯦ. ꯃꯥ ꯁꯨꯕ ꯑꯁꯨꯃꯟꯁꯨꯀꯣ ꯌꯥꯝ ꯐꯩ. ꯌꯥꯝ ꯅꯥꯟꯅ ꯁꯨꯏ. ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ. ꯅꯤꯅꯦꯅ ꯐꯤ ꯁꯨꯔꯒꯀꯣ ꯃꯤꯅ ꯁꯨꯕ ꯄꯤꯔꯝꯃꯒ ꯁꯤꯗ ꯁꯨꯅ ꯂꯣꯏꯅ ꯊꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯍꯟꯕ ꯉꯥꯛꯇ ꯃꯥꯜꯂꯦ ꯌꯦꯡꯉꯣ. ꯁꯤꯁꯦ ꯁꯨꯅ ꯅꯤꯅꯦꯗꯨꯅꯀꯣ ꯁꯨꯅ ꯊꯝꯕ ꯉꯥꯛꯇꯅꯦ. ꯐꯤꯁꯤꯡꯁꯦ ꯃꯆꯨꯁꯨ ꯂꯣꯏ ꯐꯖꯩ. ꯑꯗꯣ ꯑꯩ ꯁꯟꯗꯣꯛꯄꯕꯨꯗꯤ ꯇꯜꯂꯦ. ꯑꯩꯈꯣই ꯍꯧꯖꯤꯛ ꯀꯃꯪꯒꯥꯗꯩ ꯍꯜꯂꯛꯑꯒ ꯐ꯭ꯂꯣꯔꯇꯣꯜꯗ ꯑꯃꯨꯛ ꯃꯣꯃꯣ ꯆꯥꯕ ꯆꯠꯂꯨꯔꯦ. ꯃꯣꯃꯣ ꯆꯥꯕꯗꯣ ꯀꯥꯎꯊꯣꯛꯇꯅ ꯀꯥꯞꯍꯧꯗꯔꯦ ꯃꯐꯝꯗꯨꯗꯗꯤ. ꯋꯥꯊꯤ ꯉꯥꯡꯅꯕꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯆꯪꯉꯛꯏ. ꯁꯉꯥꯏ ꯀꯦꯐꯦꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝꯅꯤ ꯁꯤꯁꯦ. ꯁꯉꯥꯏ ꯀꯦꯐꯦ. ꯍꯥꯏ ꯇꯧꯔꯣ. Hi ma'am, Anjali's vlog subscribe tꯧꯕꯤꯔꯝꯃꯨ. ꯌꯥꯝ ꯂꯤꯛꯆꯕꯅꯤ. ꯌꯥꯝ ꯂꯤꯛꯆꯕꯅꯤ. My subscriber ꯌꯥꯝꯖꯗ꯭ꯔꯤꯕꯅꯤ. ꯃꯌꯥꯝ support ꯇꯧꯃꯤꯟꯅꯁꯤ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯉꯥꯏꯔꯤ. ꯈꯣꯡꯗ ꯃꯣꯃꯣꯁꯨ ꯄꯤꯖꯜꯂꯛꯑꯦ. ꯑꯃꯨꯛ ꯆꯥꯗꯧꯔꯤ. ꯑꯗꯣ ꯃꯊꯪ ꯑꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯕꯥꯏ ꯕꯥꯏ.